Hi everyone, Mayamboygi channel sida taram nokchari ngasi tawzagadoriba reading sina handak haptagi oiba weekly prediction ne card-tagi kari message handaki hapta sigi oiba phangbage habado adugi reading ne adudi mayam puna yengminase sida aina fajana shuffle tawrba matungda card taret khak lawthoga thamjare sidagi numit singi mathang manaw naina kari message lakpano habado puna yengminarase adudi ahanbada Monday gi kari message laibage habado yengminase sidadi pile system khaidok jadre apunbagi oina numit ki haitare ko Sunday numit ta kari thoba yai Monday numit ta kari lai adagi di Tuesday gi na kari message lai habase mayam gi apun boina sumaina oina tawrase bako aduna yengminarse ahanbagi Monday numit ki kari message laibage habado Monday numit ki Ace of Swords ko Edge of Swords हारिबसिगी कार्डसिगी मतुंग इना मंडे नुमिचिदा को खंगौदना इसादा ब्रेकथ्रू अमा लाकपदो खंगौदना अदुगुम्बा अमा लाकदबा लैये सिदासु नतना अनौबा आइडियास मयाम अमा दगिदि अनौबा बिगिनिंग्स मयाम अमा अनौबा प्रोजेक्ट हौगे खोटकेना खलगसु अइना प्लान अनौबा अमा यातके तौगेना खलगसु को अदुम तौबा याबा अदुगुम्बा नुमित ओइगनेबको मंडेगी नुमितसे अदुना थबक तौरम अनौबा तौनिंगबा अदुम तौबियो पांगथोपियो फजना अदुम तौबा यागनी प्लान तौगे खलगसु अदुम तौबियो सिगी मंडे नुमितदा प्लान तौरगा पांगथोकपा थबक तो अदुम फजना मंगोल ओइगनेबको अदुम सिदासु नतना नहान मखै रिलेशनशिप की मतंग द ओइगेरा नत्रगा लीगल मैटर्स पो ओइगेरा नत्रगा इमानबी सिंग लोइनबा मरक्ता खरा नुंगाइनदबा कन्फ्यूजन गुम्बा लेरंबा क्लैरिटी इरै लेतबदो अदुगुम्बदसु क्लैरिटी अमा लाकपा हाइतारेको अदुगुम्बा पीरी ओवरऑल येंबा मतमदको यामना फबा कार्ड ने अदुगा मथंगी ट्यूसडे नुमित की मैसेज अमु कई लेबगे हाबदो येंगमिनसे ट्यूसडे नुमित किना नाइट ऑफ वंस को हाइरिबा सिगी कार्ड सिगी मतुंग इनको ट्यूसडे नुमित सिगी ओइनादि अइना खंजरिबा थबक थौरम खुदिंग मक्से असिदा अइना निंगजबा अमदि लैदना सिदगी हेना अइना एक्सपेक्ट तौरुबदो अदुदगी हेना मपुंग फाना फजना तौथोरकपदोनेबा सिगी नुमित सिदा लाकदोरिबसे अइना निंगजबना खरा अदगिदि हेना निंगजरिबदुदगी हेना माइ पाकलकपदो अदुगुम्बा खरा लैगने सिगी ट्यूसडे नुमितदि को अदुगा ट्यूसडे नुमितदि इसासे यामना एनर्जेटिक ओइबा अदगी तौगे खनबा थबकसे थिंथदना थुना दुम पांगथोकनिंगबगी अपामबदो अदुसु दुम लैगनेबको ट्यूसडे नुमितकिदि अदो थबक थौरम खुदिंगमक्ता दुम फजना बेटर ओइना दुम चंगसिनबा याबा अदुगुम्बा मखलगी नुमिदमो ओइगनी सिगी ट्यूसडे नुमितसे मथंग Wednesday नुमित की 9 of Pentacles हाइरिबा सिगी कार्ड सिगी मतुंग इन्ना लैरिबा फंगजरिबा मैसेज हाइरगदी सिगी नुमित सिगी ओइना इसासे यामना तरुतनाना लैनिंगबा हराउ तयामबा यामना इंगना तंगदु लैताना लैबा नुमित अमा ओइगनी अदुना लैसु लैबियुको अदुगा सिगी नुमित सिदादि अखोइना तौजरुबा थबकसे अमांगबा अतोंगबा लैदना थबक अमा तौबदा कानाबा अदगिदि कानादबा मांगबा तोंगबा लैदना अदुबु सिगी नुमित सिदा तौरुबा थबकदुदि इसादा तोंगजबा हाइतारेको अमांगबा कैसु लैतबा तोंगजबा दुगुम्बा नुमित ओइगनी सुबा नोंबसु अदुम फजना दुम थबक सुबा नोंबसु अदुम पांगनेबको इसाने इसाजे फजना थाजबा अमगा लोइननको फजना कंट्रोल तौरगा थबकसिजु साउगतपा खोटपा अमता याउदबिदको फजना इंगना तपना जंगसिनबा हाइतारेको अदुगुम्बा मखलगी नुमित अमसु ओइगनेबको सिगी नुमित सिगी ओइनादि याम फैये एबंडेंस लग्जरी को अदुगा फाइनेंशियली इंडिपेंडेंट ओइबा दुगुम्बा मखलगी नुमित हाइतारे अमा ओइगने वेडनेसडे नुमित से थर्सडे नुमित की करी मैसेज लेबगे हाबदु यंगमिनसे थर्सडे नुमित को सिददि इसासे कितंग वखलसे मपुंग फाबा कितंग वाटकने थबक तौनिंग बोरगसुको आइजे वखलसे फजना मपुंग फाना खंधाबा ngamdaba अदुगुम्बा अमदि लैगनेबको सिगी वेडनेसडे नुमित की ओइनाबो वेडनेसडे नुमित सिगी ओइना तौबदबु इसादा अनौबा आइडिया नत्रगा अनौबा अपॉर्चुनिटी मयाम अमदि दुम सिगी नुमित सिगी थर्सडे नुमित सिगी ओइना लाकदबदि लैये इसाजे वखलसे खरा मपुंग फाद्रगसुको अदुम खरा लाकदबदि लैये अदुना थबक अमा तौद्रिङैदा लाइबा अपॉर्चुनिटी दो ओइगेरा वखलदा फावरैबा अनौबा आइडिया दो ओइगेरा थबकसे पांगथोक्ट्रिङैदा हाना कितंगदि चेक्सनबियोना हाइबा ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕꯗꯣ ꯁꯠ ꯂꯥꯎꯅ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯧꯊꯣꯛꯈꯤꯕ ꯄꯥꯡꯊꯣꯛꯈꯤꯕꯗꯣ ꯅꯠꯇꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯤꯇꯪ ꯈꯟꯕꯤꯌꯣ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯤ ꯀꯔꯤ ꯃꯦꯁꯦꯖ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯗ ꯆꯦꯔꯤꯌꯠ ꯀꯣ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯊꯕꯛ ꯊꯧꯔꯝ
ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯏꯁꯥꯗꯗꯤ ꯋꯤꯜ ꯄꯥꯋꯔ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯂꯩꯒꯅꯤ ꯊꯧꯅꯥ ꯌꯥꯝ ꯂꯩꯒꯅꯤ ꯏꯁꯥꯗ ꯀꯔꯦꯖ ꯁ꯭ꯇꯔꯦꯡ ꯑꯗꯨꯝ ꯐꯖꯅ ꯂꯩꯒꯅꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯦꯕꯀோ ꯄꯥꯛꯄ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯕꯛ ꯇꯧꯕꯗꯤ ꯏꯁꯥꯗ ꯑꯋꯥꯕ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯆꯩꯊꯦꯡ ꯆꯩꯅꯥ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯒꯗꯕ ꯂꯩꯌꯦꯕꯀꯣ ꯃꯥꯏ ꯄꯥꯛꯑꯁꯨ ꯌꯥꯝꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯁꯠ ꯂꯥꯎꯅ ꯐꯪꯕ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯗꯨꯐꯥꯎꯕ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯂꯝꯕꯦꯜꯗꯨꯗ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖꯦꯁ ꯅꯠꯇ꯭ꯔꯒ ꯑꯣꯕꯁꯇꯤꯀꯜꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯣ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯁꯦ ꯐꯖꯅ ꯐꯣꯀꯁ ꯇꯧꯕꯤꯔꯣ ꯊꯕꯛꯇꯨꯗ ꯃꯥꯏꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯏꯁꯥꯗꯁꯨ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯋꯥꯕꯁꯤꯡꯗꯣ ꯐꯖꯅ ꯊꯦꯡꯅꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯉꯝꯅꯅꯕꯒꯤ ꯋꯤꯜ ꯄꯥꯋꯔꯁꯨ ꯏꯁꯥꯗ ꯂꯩꯌꯦꯕꯀꯣ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ 9 of Wands ꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯂꯤꯕ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯊꯕꯛ ꯑꯃ ꯐꯖꯅ ꯆꯪꯁꯤꯟꯖꯔꯛꯑꯕ ꯃꯇꯝꯗ ꯊꯕꯛꯇꯣ ꯇꯪꯈꯥꯏ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯑꯕ ꯃꯇꯨꯡꯗ ꯋꯥꯔꯦ ꯍꯥꯏꯗꯅ ꯂꯦꯞꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯦꯞꯊꯣꯛꯈꯤꯕ ꯒꯤꯞ ꯑꯞ ꯇꯧꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯤꯗꯃꯛꯇꯅೋ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯔꯗ ꯏꯁꯥꯁꯦ ꯋꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯒꯤ ꯀꯩꯒꯨꯝꯕ ꯆꯩꯅꯥ ꯈꯔ ꯐꯪꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯅꯤꯡꯗꯕꯗꯣ ꯍꯧꯖꯤꯜꯂꯨꯔꯕ ꯊꯕꯛꯇꯣ ꯂꯣꯏꯁꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯂꯣꯏꯁꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯐꯥꯎꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ ꯁꯤꯒꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯦꯕꯨ ꯁꯤꯒꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯕꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯀꯣ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯇꯨꯗꯤꯀꯣ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯣꯕ ꯏꯁꯥꯒꯤ ꯑꯔꯩꯕ ꯁ꯭ꯇꯔꯦꯡ ꯑꯗꯨ ꯊꯥꯗꯕꯤꯔꯒ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯊꯕꯛꯅꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯣ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯠꯅꯖꯔꯤꯕ ꯊꯕꯛꯇꯣ ꯁꯣꯏꯗꯅ ꯃꯍꯩ ꯆꯥꯒꯅꯦꯕꯀꯣ ꯋꯥꯔꯦ ꯍꯥꯏꯗꯅ ꯂꯦꯞꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇꯨꯗ ꯏꯁꯥꯁꯤꯗ ꯋꯥꯔꯁꯨ ꯋꯥꯅ ꯈꯤꯇꯪ ꯑꯈꯥꯡ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯔꯒꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯃꯍꯩ ꯆꯥꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯅ ꯊꯧꯅꯥ ꯈꯤꯇꯪ ꯂꯩꯕꯤꯌꯣ ꯏꯁꯥꯗꯀꯣ ꯑꯗꯨꯒ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨꯃꯁꯨ ꯂꯩꯕꯤꯌꯣꯕ ꯏꯁꯥꯗ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪ ꯂꯥꯁ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯀꯔꯤ ꯃꯦꯁꯦꯖ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤꯀꯣ ꯄꯦꯁ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯖꯔꯤꯕ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯏꯁꯥꯁꯦ ꯑꯅꯧ ꯑꯅꯧꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯈꯟꯊꯕ ꯈꯤꯇꯪꯗꯤ ꯋꯥꯠꯀꯅꯤꯀꯣ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯈꯤꯇꯪ ꯋꯥꯠꯄ ꯈꯟꯊꯕ ꯈꯤꯇꯪ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯃꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯀꯔꯤꯅೋ ꯀꯔꯝ ꯊꯣꯛꯀꯅꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯈꯟꯊꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ ꯏꯁꯥꯗ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟꯁꯨ ꯑꯝꯇ ꯂꯩꯇꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯄ꯭ꯂꯥꯟꯁꯨ ꯑꯝꯇ ꯂꯩꯇꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯋꯥꯈꯜꯗ ꯁꯠ ꯐꯥꯎꯔꯛꯄꯒ ꯑꯗꯨം ꯄꯥꯡꯊꯣꯛꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯦꯕꯀꯣ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯒꯁꯨ ꯋꯥꯈꯜꯗ ꯐꯥꯎꯔꯛꯑꯒ ꯁꯠ ꯑꯗꯨꯝ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯂꯩ ꯍꯥꯏꯅ ꯏꯁꯥꯅ ꯏꯁꯥꯗ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ ꯁꯤꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯁꯤꯅꯤ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯦꯟꯕ ꯁꯣꯔꯠ ꯔꯤꯗꯤꯡ ꯌꯥꯝꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ ꯁꯤꯗꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯩ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ